ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯟ ꯐꯪꯉꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯟꯁꯦ ꯍꯣꯏꯔ ꯄꯨꯔꯒꯦ ꯌꯨꯝꯗ ꯆꯠꯂꯒꯦ ꯃꯁꯤꯗ ꯂꯩꯔꯝꯃꯦ ꯑꯗꯨ ꯁꯤꯒꯤꯅꯤ ꯑꯩꯈꯣꯏ ꯁꯟ ꯃꯥꯁꯤꯗ ꯁꯖꯤꯛ ꯆꯥꯅ ꯂꯩꯔꯝꯃꯦ ꯃꯃꯥ ꯑꯣꯏꯅ ꯌꯨꯝꯗ ꯂꯥꯛꯅꯖꯍꯧꯔꯦ ꯃꯥꯅ ꯇꯧꯏꯁꯦ ꯃꯣꯂꯤ ꯃꯣꯂꯤꯅꯤ ꯃꯥ ꯆꯠꯇꯣꯏꯁꯦ ꯁꯖꯤꯛ ꯆꯥ ꯃꯣꯂꯤ ꯃꯣꯂꯤ ꯇꯧ ꯆꯠꯇꯣꯏꯅꯤ ꯍꯥꯏ ꯃꯌꯥꯝ ꯑꯩ ꯉꯁꯤꯗꯤ ꯂꯧꯕꯨꯛꯇ ꯑꯩꯈꯣꯏ ꯁꯟ ꯂꯧꯕ ꯂꯥꯛꯏ ꯑꯩꯈꯣꯏ ꯁꯟꯗꯣ ꯊꯥꯗꯣꯛꯈ꯭ꯔꯒꯅꯦ ꯃꯥ ꯌꯨꯝꯗ ꯍꯜꯂꯛꯄ ꯀꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣ ꯁꯤꯒꯤ ꯁꯥꯖꯩꯁꯤꯒ ꯇꯧꯔꯒ ꯁꯟ ꯃꯥ ꯍꯣꯏꯕ ꯆꯠꯂꯤꯅꯦ ꯑꯩꯅ ꯃꯥ ꯀꯗꯥꯏꯗ ꯂꯩꯗꯣꯏꯕ ꯈꯪꯗꯦ ꯑꯗꯨ ꯁꯟ ꯃꯌꯥꯝ ꯆꯥꯏꯁꯤꯒ ꯌꯥꯎꯔꯝꯒꯗ ꯃꯥꯜꯂꯤ ꯑꯗꯨꯒꯤ ꯑꯩ ꯆꯠꯂꯤ ꯍꯧꯖꯤꯛ ꯍꯥꯏ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯅꯧꯕ ꯏꯆꯤꯟꯅꯥꯎꯁꯨ ꯁꯕꯁꯀ꯭राꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯃꯌꯥꯝꯅ ꯍꯥꯟꯅꯩꯗꯤ ꯑꯩꯈꯣꯏ ꯊꯣꯏꯅꯨꯅ ꯁꯟꯁꯦ ꯂꯧꯕ ꯆꯠꯄꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯊꯣꯏꯅꯨꯗꯣ ꯉꯁꯤꯗꯤ ꯑꯔꯨꯝ ꯍꯧꯅ ꯐꯃꯨꯡꯗ ꯀꯨꯟꯅ ꯂꯩꯍꯧꯔꯦ ꯑꯩ ꯏꯆꯥ ꯅꯨꯄꯥ ꯅꯪ ꯄꯥꯟꯅꯧ ꯑꯩ ꯁꯟ ꯊꯤꯕ ꯆꯠꯀꯦ ꯍꯥꯏꯅ ꯉꯁꯤꯗꯤ ꯁꯟ ꯊꯤꯕ ꯂꯥꯛꯏꯗꯨ ꯂꯧꯕꯨꯛꯁꯤꯒ ꯕ꯭ꯂꯣꯛ ꯁꯦꯝꯃ ꯆꯠꯂꯤꯅꯤ ꯑꯗꯩ ꯆꯤꯡꯁꯤꯗ ꯂꯩꯔꯦ ꯃꯍꯥꯗꯦꯕ ꯂꯥꯞꯄꯤ ꯀꯩꯗꯧꯔꯕ ꯈꯪꯗꯦ ꯃꯁꯥꯏ ꯈꯛꯇꯪ ꯆꯠꯄꯒ ꯉꯝꯗ꯭ꯔꯦ ꯋꯥꯕꯅ ꯁꯤꯗꯣꯔꯦ ꯁꯣꯔ ꯃꯄꯤꯒ ꯍꯣꯜꯂꯦ ꯃꯇꯦꯛ ꯈꯛꯇꯪ ꯆꯠꯄ ꯑꯁꯨꯛ ꯌꯥꯝ ꯋꯥꯕ ꯃꯈꯣꯡꯅꯒ ꯀꯤꯂꯣꯃꯤꯇꯔ 1-2ꯒ ꯆꯠꯂꯨ ꯍꯥꯏꯗꯤ ꯑꯗꯨꯝ ꯋꯥꯟꯊꯅ ꯁꯤꯕꯩ ꯋꯥꯅꯤ ꯃꯌꯥꯝ ꯑꯩ ꯂꯧꯕꯨꯛꯁꯤꯒ ꯏꯊꯟꯇ ꯆꯠꯄ ꯇꯟꯅ ꯑꯩꯈꯣꯏ ꯍꯦꯔꯣꯗ ꯐꯣꯟ ꯇꯧꯕꯅꯦꯕ ꯃꯥꯁꯨ ꯊꯕꯛ ꯆꯤꯟꯕ꯭ꯔꯥ ꯀꯩꯅꯣ ꯐꯣꯟ ꯊꯥꯡꯒꯠꯂꯛꯄꯤꯗ꯭ꯔꯦ ꯏꯊꯟꯇ ꯆꯠꯄ ꯇꯜꯂꯤꯅ ꯋꯥꯔꯤ ꯁꯥꯟꯅ ꯆꯠꯂꯗꯤ ꯋꯥꯕꯁꯨ ꯈꯪꯗ꯭ꯔꯦ ꯌꯧꯕꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯕꯅꯤ ꯃꯥꯁꯨ ꯐꯣꯟ ꯊꯥꯡꯒꯠꯄꯤꯔꯛꯇꯦ ꯊꯕꯛ ꯆꯤꯜꯂꯕ ꯀꯩꯅꯣ ꯑꯩꯉꯣꯟꯗꯩꯗꯤ ꯃꯥꯏ ꯊꯕꯛꯅ ꯍꯦꯜꯂꯕ ꯀꯩꯅꯣ ꯑꯩ ꯐꯣꯟꯒ ꯊꯥꯡꯒꯠꯄꯤꯔꯛꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯥꯗ ꯆꯥꯔꯤ ꯁꯟ ꯃꯌꯥꯝ ꯑꯃꯁꯨ ꯁꯣꯝꯗꯁꯨ ꯆꯥꯔꯤꯗꯨ ꯁꯣꯝꯗ ꯌꯦꯡꯁꯤ ꯑꯥꯗ ꯃꯅꯤꯡꯗ ꯌꯥꯎꯔꯛꯏꯁꯦ ꯑꯩꯈꯣꯏ ꯁꯟꯗꯤ ꯃꯥꯜꯂꯦ ꯑꯗꯨꯒ ꯃꯅꯥꯛ ꯆꯪꯁꯤꯜꯂ ꯌꯦꯡꯉꯨꯒꯦ ꯂꯥꯞꯅ ꯎꯔꯅꯤ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯥꯏ ꯁꯨ ꯌꯨꯝ ꯂꯩ ꯍꯥ ꯗꯗꯥꯁꯨ ꯁꯟꯊꯤ ꯂꯥꯛꯏ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯥꯗ ꯂꯩ ꯑꯗꯣ ꯃꯩꯈꯨ ꯈꯨꯔꯤꯁꯦ ꯃꯄꯥꯗꯅꯦ ꯑꯩꯈꯣꯏ ꯌꯨꯝ ꯑꯩꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯁꯟ ꯏꯔꯣꯏꯁꯤꯡꯁꯤꯒ ꯄꯪꯈꯣꯡꯗ ꯈꯣꯡꯉꯤ ꯕꯥꯐꯦꯂꯣ ꯏꯁ ꯗ ꯒ꯭ꯔꯨꯞ ꯒ꯭ꯔꯥꯛ ꯂꯩ ꯑꯗꯨꯁꯤꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯉꯥꯡꯕꯤ ꯃꯆꯥꯁꯤꯒ ꯂꯩꯔꯦ ꯉꯥꯡꯕꯤ ꯃꯆꯥꯎ ꯂꯥꯛꯑꯣ ꯌꯨꯝ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯁꯟꯗꯥ ꯍꯣꯏ ꯆꯠꯂꯦ ꯂꯥꯛꯑꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯟ ꯐꯪꯉꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯟꯁꯦ ꯍꯣꯏꯔ ꯄꯨꯔꯒꯦ ꯌꯨꯝꯗ ꯆꯠꯂꯒꯦ ꯃꯁꯤꯗ ꯂꯩꯔꯝꯃꯦ ꯑꯗꯨ ꯁꯤꯒꯤꯅꯤ ꯑꯩꯈꯣꯏ ꯁꯟ ꯃꯥꯁꯤꯗ ꯁꯖꯤꯛ ꯆꯥꯅ ꯂꯩꯔꯝꯃꯦ ꯃꯃꯥ ꯑꯣꯏꯅ ꯌꯨꯝꯗ ꯂꯥꯛꯅꯖꯍꯧꯔꯦ ꯃꯥꯅ ꯇꯧꯏꯁꯦ ꯃꯣꯂꯤ ꯃꯣꯂꯤꯅꯤ ꯃꯥ ꯆꯠꯇꯣꯏꯁꯦ ꯁꯖꯤꯛ ꯆꯥ ꯃꯣꯂꯤ ꯃꯣꯂꯤ ꯇꯧ ꯆꯠꯇꯣꯏꯅꯤ ꯁꯣꯝꯗ ꯎꯔꯤꯁꯤꯅ ꯆꯤꯡ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯉꯥꯡꯕꯤ ꯃꯆꯥꯁꯤꯒ ꯆꯠꯂꯤꯗꯨ ꯇꯝꯅ ꯃꯧꯒꯅꯕꯤ ꯈꯣꯡꯊꯥꯡ ꯊꯥꯡ ꯆꯠꯂꯤ ꯃꯥ ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯤꯒꯤ ꯂꯧꯕꯨꯛꯁꯦ ꯎꯔꯒ ꯅꯤꯡꯁꯤꯡꯉꯥꯏ ꯁꯤꯒꯤ ꯂꯧꯕꯨꯛꯁꯤꯒ ꯑꯩꯈꯣꯏ ꯍꯥꯟꯅ ꯔꯦꯗꯤꯀꯨꯠ ꯕꯣꯟꯗꯤ ꯁꯥꯟꯅꯔꯝꯃꯤꯅꯤ ꯁꯤꯒ ꯀꯕꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨꯝ ꯁꯥꯟꯅꯔꯝꯃꯤꯍꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯄꯨꯟꯁꯤꯗꯣ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯍꯧꯖꯤꯛꯇꯤ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯃꯤꯁꯤꯡꯁꯦ ꯁꯤ ꯂꯧꯕꯨꯛꯀꯁꯦ ꯑꯩꯈꯣꯏ ꯂꯣꯏ ꯁꯥꯟꯅꯔꯝꯃꯤ ꯔꯦꯗꯤꯀꯨꯠꯀ ꯖꯤꯛꯑ ꯈꯣꯠꯂꯒ ꯍꯧꯖꯤꯛꯀꯤ ꯅꯨꯡꯉꯥꯏꯕ ꯂꯣꯏ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯔꯦꯗꯤꯀꯨꯠ ꯁꯥꯟꯅꯩ ꯕꯣꯟꯗꯤ ꯁꯥꯟꯅꯩ ꯀꯕꯗꯤ ꯁꯥꯟꯅꯩ ꯑꯗꯨꯒꯒꯤ ꯃꯥꯏꯕꯦꯜ ꯁꯥꯟꯅꯩ ꯃꯥꯏꯕꯦꯜ ꯌꯥꯝ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨ ꯆꯦꯀꯥꯏ ꯂꯪꯕꯤ ꯀꯣꯂꯤꯌꯥꯏ ꯂꯣꯛꯅꯕ ꯃꯇꯝꯅꯤ ꯍꯧꯖꯤꯛꯇꯤ ꯀꯣꯂꯤꯌꯥꯏ ꯂꯣꯛꯑꯅꯤ ꯑꯗꯨꯒ ꯈꯥꯆꯦꯠ ꯂꯪꯕꯤ ꯁꯥꯟꯅꯔꯅꯤ ꯑꯩꯈꯣꯏ ꯁꯟ ꯇꯥꯟ ꯆꯦꯟꯈꯔꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯋꯥꯕꯅ ꯂꯣꯏꯔꯦ ꯃꯤꯒꯤ ꯁꯟ ꯇꯥꯟꯕꯗ ꯑꯩꯈꯣꯏ ꯁꯟꯁꯤꯁꯨ ꯍꯧꯅ ꯆꯦꯟꯈꯤꯅ ꯑꯩ ꯉꯁꯥꯏꯗꯤ ꯆꯦꯜꯂꯛꯏꯅꯤ ꯌꯨꯝꯅ ꯁꯤꯒ ꯂꯩꯔꯦ ꯃꯥꯅ ꯁꯤꯒ ꯂꯩꯔꯦ ꯌꯦꯡꯉꯣ ꯍꯣꯏꯖꯟꯗꯨꯅꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯍꯥꯏꯃ ꯃꯤꯒꯤ ꯁꯟ ꯇꯥꯟꯅꯕꯁꯦ ꯃꯥꯁꯨ ꯌꯥꯎꯅ ꯆꯦꯟꯈꯔꯦ ꯑꯗꯨꯅ ꯃꯥꯁꯦ ꯎꯜꯇꯥ ꯂꯝꯕꯦꯜꯂꯣꯝ ꯆꯠꯈ꯭ꯔꯅꯦ ꯑꯩꯁꯨ ꯆꯦꯟ ꯇꯥꯟꯅꯕꯗ ꯁꯤꯗꯣꯔꯦ ꯋꯥꯕꯅ ꯋꯥꯕꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯂꯧꯕꯨꯛꯇ ꯆꯠꯄꯅꯤꯅ ꯅꯨꯡꯁꯤ ꯎꯔꯨꯁꯤ ꯆꯠꯂꯦ ꯃꯀꯣꯛꯁꯦ ꯐꯤꯅꯗꯤ ꯁꯜꯂꯤꯕ ꯑꯗꯨꯏꯗꯤ ꯅꯨꯡꯁꯤꯠ ꯁꯤꯠꯇꯝꯕꯗ ꯐꯩ ꯈꯔ ꯂꯨꯝꯃꯦꯕ ꯅꯠꯇ꯭ꯔꯗꯤ ꯃꯅꯥ ꯍꯥꯏꯅ ꯂꯩ ꯅꯨꯡꯁꯤꯠꯇ ꯁꯤꯠꯄꯅꯤ ꯋꯥꯕꯅ ꯂꯣꯏꯔꯦ ꯃꯥ ꯇꯥꯅ ꯄꯨꯔꯛꯄꯗꯩ ꯁꯤꯗꯣꯔꯦ ꯋꯥꯕꯅ ꯃꯥ ꯌꯨꯝꯗ ꯆꯠꯇ ꯃꯤꯒꯤ ꯁꯟꯐꯝꯅ ꯆꯠꯈꯤ ꯑꯩꯈꯣꯏ ꯄꯥ ꯑꯣꯏꯔꯗꯤ ꯃꯁꯦ ꯐꯖꯅ ꯐꯨꯗꯣꯔꯅꯤ ꯑꯩ ꯑꯣꯏꯕꯩ ꯇꯝꯅ ꯍꯣꯏꯔꯒ ꯄꯨꯔꯛꯏꯅꯤ ꯁꯨ ꯋꯥꯕ
ค่อยมาลอยเลยแม่เจียงตัวค่อยนำมาในมาสัมผัสปีดิ ทางกระดักเตะตรงงานจัด ค่อยนำมานะฮัดปีดินี่มาสัมมาสัมอปุนดีสิสำลังนะไวตาแม่มาค่อยนำมากินมาสักกิวทั่วรวยแกก็อินไนเดียค่อยนำมาเซมาสักยามพะเจแบบมีกินเมนูจังกันไหนบ่ไอ้มากกจะหักจะบุดค่อยนำมาได้กะดีเลยแกอำเตยยังบิวไว้ยังไงดีบ่ซ้ำเงาบ่เฮาแล้วสมากกอยากหักจะไหนบ่เดี๋ยวกูเชียร์อะไรน่ารักเดี๋ยวTawakan ada. मैं मेरी कैसे हाई जरो है आई के चैनल लाई बने दो सब्सक्राइब करो मेरी कैसे हाई जरो Channel kami haram mo na. विकी ब्लॉग Kau mantau ni siya na. Aray do kang mani na. Lala. Rijik tadi kena kau ay sanay no. आई दे कैसे हाई जन निंगाई सु लाइते Ah. आई के चैनल नो डिस्क्रिप्शन दा कोई चैनल पिरानी अदुगा चंगागा सब्सक्राइब तो मचाम काक लाउन तो बिरमो दतनी ने हानिंगिसे Maya mo kaya aja kau dum tot kena sini lolo ya kan kau bok hijali. Jambak kau bok tu hijali itu kau ot li mama na sudah sini ka mix tau na bay mix tau ka tu ni mix tau dari ya hati itu ni mama ot li ay na hai di sudah lagi. Kau si hai balo red segi matak temu kau tau ni hai pada keno asih maming jika nu hai bani kau tu hari ni. Kau du mara ka thoding chai sandoi ni uji sisina thoding ni. Cái tôi là cái thế đó của có chị đã sửa để phát công được cậu đấy mi khoai cái chuyện này là mà thằng chuyện cái gì khoai chuyện này là mà khai chuyện đấy á nè nhưng cái rồi video ai mà sao ép ulam được sao nó đùa không उरे ने उसो तंगाई नि न तदे मोनोइ न वांगांग दो दु उरे दे बफर hay nó khăn là sẽ phụ là tôi rồi stand gì मत के नंबर तो ai nó này lâu như video nó phải đánh năm không bỏ नहीं चलो sao cái này bỏ dress set vào đây cái gì đấy cái này sao cái gì nó là có đây có mãi một thứ gì nữa mi set vào ra vào đây video 아니 셋다가 자들가 mấy tí mèm dâu rồi mấy 거기 mấy đứa cũng có hôm 몸에 맞는다가 자가 손에 맞는다가 시간이 맞는다 nhà mà có chúng ta sẽ hay có những cái khá chung của ta qua là bây giờ là bên riêng qua qua bên bây giờ tụi riêng pada qua bên bây giờ tụi cái nào qua thì riêng pada sao này đấy 얼마 잔비 엄마 거기 배나 삐잉이 되네. 뭐야 삐 잡을 깜빡깜빡깜빡하구나. 아이네 성강가 아무 땡빠빠트 존나 대미 잡대 아마 비제 가야도 이게 자지야 아데네 아이네 부가 놈이 또 와도 놈이 되기네 마마야지 하기도. 근데 마야 전마 혼자 땀 만나가 놓고니 이건 찍히다는 거. 아주 그 마야 찍고 싶어 하는데 이 사람도 마야 찍히더래. 이네 자고 이러면. chị về về hạt cực đó